ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯈꯪ ꯑꯗꯨ ꯂꯥꯏꯔꯦꯟꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯤꯑꯣꯏ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯗ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯗꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯧꯐꯝ ꯑꯁꯤ ꯆꯤꯡꯈꯣꯡ ꯑꯃꯗꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯑꯍꯟ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯂꯧ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯧꯒꯤ ꯁꯪ ꯑꯃ ꯁꯥꯗꯨꯅ ꯑꯍꯤꯡ ꯂꯦꯛꯂꯗꯨꯅ ꯃꯗꯨꯗ ꯁꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯣꯏꯅ ꯂꯧ ꯑꯗꯨꯕꯨ ꯁꯦꯟꯅꯔꯛꯄꯅ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯌꯥꯎꯔꯕꯗꯤ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯨꯛꯁꯨ ꯍꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯐꯍꯜꯂꯕꯅꯤꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯄꯥꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧ ꯁꯦꯝꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯑꯍꯜ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯅꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯌꯥꯏꯉꯪ, ꯃꯩꯇꯥꯜ ꯑꯃꯗꯤ ꯆꯅꯝ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯆꯥꯛ ꯃꯌꯨꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨꯗ ꯂꯥꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅꯦ ꯅꯨꯄꯥ ꯑꯗꯨꯅꯦ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯒ ꯅꯨꯄꯥ ꯑꯗꯨ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯩꯇꯥꯟ, ꯁꯨꯅꯨ, ꯆꯅꯝ ꯌꯥꯎꯔꯝꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯛꯇꯗꯨꯅ ꯂꯤꯟ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯃꯍꯥꯛꯄꯨ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ, ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯔꯟꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯆꯦ ꯑꯗꯨꯕꯨ ꯂꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯧꯔꯗꯨꯅ ꯂꯥꯛꯂꯕꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯩꯈꯤꯗꯕꯅ ꯍꯥꯜꯂꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯈꯤ꯫ ꯃꯌꯥꯝ ꯑꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥ ꯑꯍꯨꯝꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯅ ꯂꯥꯏꯔꯦꯟꯅꯤ, ꯑꯗꯨꯒ ꯑꯃꯅ ꯁꯟ, ꯑꯗꯨꯒ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯐꯨ ꯀꯧꯏ꯫ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯂꯩꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯁꯟ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯟꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯐꯨ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯥꯎꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯐꯨ ꯑꯗꯨꯅ ꯃꯌꯥꯝꯕ ꯁꯟ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯖꯤꯛ ꯄꯤꯖꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯆꯥꯅ ꯇꯛꯃꯟꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯂꯐꯨꯗꯨꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯌꯥꯝꯕ ꯂꯥꯏꯔꯦꯟꯕꯨ ꯀꯧ, ꯃꯗꯨꯗ ꯅꯌꯥꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯅꯪꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯐꯨ ꯑꯗꯨ ꯃꯌꯥꯝꯕ ꯁꯟ ꯑꯗꯨ ꯄꯨꯗꯨꯅ
ꯁꯟ ꯁꯦꯟꯕ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯒꯥ ꯑꯃ ꯌꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯁꯟ ꯑꯗꯨ ꯁꯖꯤꯛ ꯆꯥꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯒꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯨꯍꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯨꯍꯥꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯌꯥꯝꯕ ꯁꯟ ꯑꯗꯨꯅ ꯊꯠꯂꯝꯃꯤ꯫ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯊꯠꯄ ꯏꯪꯒꯤꯠ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯈꯪꯗꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯍꯥ ꯑꯗꯨꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯁꯥꯟꯅꯐꯝ ꯒꯨꯍꯥꯅꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨꯅ ꯌꯥꯗꯗꯨꯅ ꯂꯩꯊꯣꯛꯑꯒ ꯀꯟꯅ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯐꯨꯗꯨꯅ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯍꯥꯛꯅ ꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯐꯨ ꯑꯗꯨꯁꯨ ꯏꯄꯪ ꯄꯪꯒꯩ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯠꯂꯨꯔꯥ ꯅꯪꯅ ꯍꯥꯟꯅ ꯂꯣꯠꯀꯦꯔꯥ, ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯐꯣꯡꯂꯕꯗꯤ ꯑꯩꯈꯣꯏ ꯇꯔꯦꯠꯇꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯧ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯣꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯍꯥꯟꯅ ꯂꯣꯠꯀꯦꯔꯥ ꯍꯥꯏꯕ꯭ꯔꯥ? ꯂꯐꯨꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯅꯈꯣꯏ ꯍꯥꯟꯅ ꯂꯣꯠꯆꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯏꯁꯤꯡꯗ ꯐꯟ ꯆꯣꯡꯊꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯐꯨ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯐꯨ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯂꯐꯨ ꯑꯗꯨ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ, ꯍꯥ ꯏꯌꯥꯝꯕ ꯂꯥꯏꯔꯦꯟ, ꯅꯅꯥꯎ ꯑꯋꯥꯕ ꯇꯥꯔꯦ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎꯒꯤ ꯑꯋꯥꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕ ꯑꯩꯅ ꯀꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯒꯨꯍꯥꯗꯨꯗ ꯆꯪꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅꯕ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯐꯣꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯐꯣꯡꯂꯕꯅꯤꯅ ꯅꯪ ꯑꯃꯨꯛ ꯂꯣꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨ ꯏꯁꯤꯡꯗ ꯃꯅꯨꯡꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯐꯨ ꯑꯗꯨꯕꯨ ꯎꯝꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯔꯝꯕ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯇꯔꯦꯠꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯕꯗ ꯃꯌꯥꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯂꯗꯨꯅ ꯃꯅꯥꯎ ꯑꯗꯨ ꯊꯣꯛꯂꯝꯃꯤ꯫ ꯂꯐꯨ ꯑꯗꯨꯁꯨ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯄꯔꯦꯡ ꯁꯥꯟꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯤ ꯂꯧꯍꯧꯔꯣ, ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯄꯥꯏꯈ꯭ꯔꯒꯦ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯏꯄꯥꯗ ꯐꯅꯕ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯐꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯣꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯕ ꯁꯟ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯪꯒꯣꯟꯗ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯋꯥꯔꯤ ꯄꯨꯡꯕ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯖꯩ ꯍꯥꯏꯅꯕꯗꯒꯤ ꯂꯐꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯐꯨꯒꯤ ꯃꯩꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯀꯧꯈꯠꯇꯨꯅ ꯂꯐꯨꯗ ꯍꯪꯂꯝꯃꯤ, ꯂꯐꯨ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯐꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨꯅ ꯏꯄꯪ ꯄꯪꯒꯩ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯅꯤꯡꯊꯧꯅ ꯂꯐꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯐꯨꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯌꯥꯈꯤꯔꯣꯏ, ꯂꯐꯨ ꯍꯥꯠꯇ꯭ꯔꯤ ꯃꯈꯩꯗꯤ ꯈꯟꯂꯗꯨꯅ ꯂꯐꯨ ꯑꯁꯤ ꯍꯥꯠꯅꯕ ꯃꯍꯥꯛꯅ
ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯜꯂꯝꯃꯤ꯫ ꯂꯐꯨ ꯑꯗꯨ ꯀꯧꯈꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯐꯨ, ꯍꯣꯔꯦꯟ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯊꯣꯏꯗꯤꯡ ꯄꯣꯡ ꯑꯃ ꯍꯩꯗꯣꯛꯀꯅꯤ, ꯃꯗꯨ ꯅꯪꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯠꯂꯪꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯐꯨ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯃꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯂꯐꯨ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡꯗ ꯍꯌꯦꯡ ꯄꯣꯡ ꯑꯃ ꯍꯩꯗꯣꯛꯀꯅꯤ, ꯃꯗꯨ ꯑꯩꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯝꯇ ꯋꯥꯔꯤꯕꯤꯔꯨꯒꯅꯨ, ꯅꯅꯥꯏ ꯅꯨꯄꯤꯅ ꯐꯅꯕ ꯁꯤꯟꯖꯒꯦ, ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯂꯗꯨꯅ ꯃꯄꯥ ꯁꯣꯔꯥꯠꯂꯦꯟꯗ ꯄꯣꯡ 2 ꯈꯨꯟꯕ ꯉꯝꯒꯗꯕ ꯈꯨꯟꯅꯨ 2ꯇ ꯊꯥꯗꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥ ꯁꯣꯔꯥꯠꯂꯦꯟ ꯑꯗꯨꯅ ꯈꯨꯟꯅꯨ 2 ꯊꯥꯗꯕꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯟꯅꯨ ꯑꯗꯨ ꯊꯥꯗꯨꯅ ꯄꯣꯡ 1 ꯑꯗꯨ ꯈꯨꯜꯍꯜꯂꯝꯃꯤ꯫ ꯈꯨꯟꯅꯨ 2 ꯑꯗꯨꯅ ꯈꯨꯗꯛꯇ ꯈꯨꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯟꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯣꯏꯗꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯐꯨ ꯑꯗꯨ ꯀꯧꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯐꯨ, ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯄꯨ ꯏꯕꯦꯟꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯇꯧꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯌꯦꯡ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯊꯅꯝꯒꯅꯤ, ꯃꯗꯨꯗ ꯅꯪꯅ ꯆꯠꯇꯨꯅ ꯕꯥꯇꯣꯟ ꯇꯧꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯐꯨ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯝꯃꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯛꯃꯟꯕꯗꯒꯤ ꯂꯐꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ, ꯅꯤꯡꯊꯧꯅ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯔꯤ, ꯑꯗꯨꯒꯤ ꯕꯥꯇꯣꯟ ꯇꯧꯔꯨꯆꯣ ꯍꯥꯏꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯍꯌꯦꯡ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯊꯅꯝꯒꯅꯤ, ꯃꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯇꯧꯔꯨꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯅꯪꯅ ꯍꯌꯦꯡ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯁꯨꯅꯨꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯑꯁꯤꯕꯨ ꯇꯥꯕ ꯁꯨꯔꯨꯡ ꯑꯃ ꯍꯨꯠꯂꯝꯒꯅꯤ, ꯃꯗꯨꯗ ꯅꯍꯥꯛꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯕꯒ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨꯡ ꯂꯝꯕꯤ ꯑꯁꯤꯗ ꯆꯦꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯂꯐꯨ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯣꯔꯥꯠꯂꯦꯟꯗ ꯑꯁꯨꯝꯅ ꯅꯤꯖꯔꯝꯃꯤ, ꯏꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯏꯅꯤꯡꯊꯧꯒꯤ ꯁꯨꯅꯨꯡ ꯑꯗꯨꯗꯒꯤ ꯅꯆꯥꯒꯤ ꯐꯨꯡꯒꯥ ꯑꯁꯤꯕꯨ ꯇꯥꯕ ꯁꯨꯅꯨꯡ ꯑꯃꯇ ꯍꯨꯠꯄ ꯉꯝꯕ ꯁꯥꯕꯤ 2ꯇ ꯊꯥꯗꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯃꯄꯥ ꯑꯗꯨꯅ ꯁꯥꯕꯤ 2ꯈꯛ ꯊꯥꯗꯕꯤꯔꯛꯂꯝꯃꯤ꯫ ꯁꯥꯕꯤ 2 ꯑꯗꯨꯅ ꯈꯨꯗꯛꯇ ꯁꯨꯅꯨꯡ ꯑꯗꯨꯕꯨ ꯍꯨꯠꯂꯝꯃꯤ꯫ ꯍꯨꯠꯄ ꯂꯣꯏꯔꯗꯨꯅ ꯁꯥꯕꯤ 2 ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯦ, ꯂꯐꯨ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯃꯍꯥꯛ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯨꯡꯒꯥ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯨꯡꯒꯥꯗ ꯐꯥꯎꯒꯠꯂꯗꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯣꯝꯗꯗꯤ ꯂꯐꯨ ꯑꯗꯨ ꯀꯣꯝꯗ ꯆꯣꯡꯊꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯘꯤ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯂꯐꯨ ꯁꯤꯔꯕꯅꯤꯅ ꯂꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯁꯦꯜꯁꯤꯡ ꯑꯗꯨꯅ ꯂꯐꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯐꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯡꯒꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯩ ꯇꯤꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯐꯨ ꯑꯁꯤꯕꯨ ꯀꯌꯥ ꯁꯨꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯐꯨ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯐꯨ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯐꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ? ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯧꯏ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯐꯨꯅ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, ꯂꯐꯨ, ꯑꯩꯅ ꯕꯥꯇꯣꯟ ꯇꯧꯔꯨꯆꯣ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛ ꯇꯧꯔꯝꯃꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯂꯐꯨꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯅꯤꯡꯊꯧ,
ꯇꯧꯖꯔꯨꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯄꯥ ꯏꯄꯨ ꯏꯕꯦꯟꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯔꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯂꯐꯨ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯃꯇꯧ ꯀꯝꯗꯧꯅ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯐꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯅꯤꯡꯊꯧꯗꯁꯨ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯊꯪ ꯇꯧꯗꯨꯅ ꯈꯨꯗꯛꯇ ꯀꯣꯝ ꯑꯃꯃꯝ ꯇꯧꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯘꯤ ꯊꯥꯎ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯥꯟꯅ ꯀꯣꯝ ꯑꯍꯨꯠꯄꯁꯨ ꯂꯩꯍꯧꯗꯕꯅ ꯃꯍꯥꯛ ꯀꯣꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧ ꯂꯩꯇꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯀꯅꯥꯅ ꯁꯤꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯐꯨ ꯑꯗꯨ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯂꯐꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯧꯁꯤꯡꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯄꯥꯝꯂꯨꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯩꯒꯤ ꯀꯣꯝꯗ ꯇꯥꯗꯨꯅ ꯁꯤꯈꯤ꯫ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯃꯥꯡꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯊꯥꯏꯅ ꯇꯥꯖꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯈꯔ ꯀꯥꯎꯕ ꯌꯥꯎꯔꯦ꯫ ꯁꯥꯖꯜꯂꯒ ꯍꯥꯞꯆꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯀꯌꯥ ꯃꯄꯨꯡ ꯐꯥꯅ ꯐꯖꯕ ꯑꯣꯏꯔꯝꯗꯕ ꯌꯥꯏ꯫ ꯃꯌꯥꯝꯅ ꯑꯗꯨ ꯉꯥꯛꯄꯤꯌꯨ꯫